महौसागुमना ngasisu wari anauba amaga puduna lakchari wari sena hodringaida aigi video gi screen asida ubiriba posaga se akhoi maitai londa kari kawi haiba comment section da comment tawduna takpira ngasigi wari ase yamna su interesting oiba wari amani akhoi gi mamal khangmina si ngasigi wari ase nupa macha ama khakki wari neba nupa macha asina magi ka manungda phamlaga ungduna wakhal khanduna adum leibani ba adum matau asumna leibasida magi mapa asina macha asigi matau se ubada mana macha asigi manakta changlaga macha aduda hangjabani ba ichadi kedore icha se matam bombada ungduna wakhan khanduna leiba ui masi hairakpada macha anu pa aduna khumlakpani ba pabung ai punsi gi mamal se karino haiba khallambani ai gi punsi se gi mamal se karino masi hairakpa kansida mapa aduna nokladuna haibani ba o nangna khallamli se adu oi bore phare ado ai nangonda thabak amatang pige nang masi thabak si matang tawra lao aina masi hairaba kanda ngasagi mapa aduna magi ka manungda challaga amanba upu macha ama hangdoklaga madudagi nung alangba kaya ama yaurommi nung alangba mayamdogi marakta nung alangba ama pairaga puthoklaga mana macha aduna sinabani ba sinaraga macha aduna mana haibani masigi nung ase nangna bazar da market da challaga masigi mamal hanglaga lao nang masigi nung se yon gadaba natte kanagumba amana masigi mamal hangla aba nang nakhutsa ani se khatak thangal haina aduga nang nung ase yolakanu yonda bida mamal khatang khanglaga puduna la haina masi hairaba kanda magi macha aduna nung ado puraga bazar da chatpani ba bazar da chalwa kanda bazar da phamnaga ngahak ngairaba matungda hanubi ama khakna laglaga mamana nung ado ubune ba nung do ilang langna yamna langna ubadu mana angang aduda hangmani ba nang masigi nung se yondoiba oiragadi masigi mamal se kaya no haina aduga angang aduna kari su mamal haida bida magi makhut chani se katta thangalaga utpani ba aduda ngasagi ahal hanubi nupi aduna mana khanbani ba o masigi mamal se lupa chani oiba male nangna hairi se lupa chani ro chani di yamalli he fare adu oiraga su ai nangi nunga se igonda piro ai lupa chani pige seni ba masi hara pachida ngasai gi angang do anga pa phangmani ba kari su laitaba nunga sigi mamal lupa chani haina mana khanbani nunga se yon thok khra sirane haina adu mama pana yon thok lakanu haibani na mana nunga do yon thok tabida mafam adu dagi hawgatlaga khara chatlaga museum ama uba phangi museum de manung da chatpada angak pa haibadi akhogi murti dagi kai de makhal gi posak uba phangi atang ba angang aduna mafam adu da changlakpa ubada ngasagi museum adugi mapu aduna hairap yengbada angang dogi makhutta lairiba nung alangbado ubani ba nung alangbado uraba kanda mana angang dogi manakta changchalaga haiba nang ase nung se yondoira haina adu hairap pasida yondobo oraga di masigi mamal se kaya no na angang do na amukka sumagi makhut ani se makhut chani se tang thangat pani ba makhut chani se tang thangat pasida ngasagi nupa aduna khanbani ba o magi se lupa lising kun hairiba male haina ko mana haibani nang na hairiba se lupa lising kun haibro lupa lising kun se yamdi yamali fara se nang lupa lising kun se lauro nangi nung ase ngonda piro haina nungdo akhangba mina nungdo gi magun khangba me nungdo achamba nung natte ba ko nungdo alangba nung amani ba ko adugo madu hairaba ka nang asagi nupa macha da amuk kasungak pani ba asagi ahan hanubi edona lupa chani hulle masigi nupa se namu amuk lupa lising kun masa angak pa phangbani ba angak pa phangbadagi mana nung se lupa lising kun oibani na yonthoklam sira yonthoklam loi se khanmani ba yonthoklamam lage su khallaga mapana yontholakanu haibda adu ninchenglakpani ba adu khallaga mana nung se puraga mapagi mama manakta chelaga lakpani ba aduga mapada haibani pamung sumai tawna ngasagi ahal hanubi amana masigi mamal lupa chani haya wa museum amada changlubada masigi mamal lupa lising kun haire mapa aduna haibani ba ngaikho masi yon gadba natte nang mafam ama khakka chatkadaba laire haina mana mafam ama khakta ikhugi sanali kon yon ba hiramoti yon mafam amada thabani macha adu mafam asida chatlaga nang masigi mamal hanglaga lawaina aduga angang macha aduna nung adu puraga ngasagi sanali kon yon ba hiramoti yon ba mafam adu chatpani ba chatlaga ngaha koi chatna yeng masida ngasagi dukan mapu duna angang adogi makhutta pariba ngasagi alangba nung adu ubani ba duda magi uba hek phang mas anga pa phangune mana chenchalaga nupa macha adu dangbani nang kedoba laina sida masi nung sina kanagi no nang masi nung se yondoira khotora haina masi hairaba kanda nang yondobo oragadi masi nung se kya no yondoiba haina ko hairaba kana ngasagi angang aduna makupagi makhutchani se thangat pani ba
ꯊꯥꯡꯒꯠꯂꯕ ꯀꯥꯟꯗ ꯃꯥꯅ ꯂꯨꯄꯥ ꯂꯥꯛ ꯑꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥ ꯑꯉꯛꯄ ꯐꯪꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯣ ꯅꯨꯡꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨ ꯈꯪꯕ ꯉꯝꯂꯦꯕ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯇꯪ ꯊꯤꯕꯗ ꯃꯁꯤꯒꯤ ꯅꯨꯡ ꯑꯂꯪꯕꯁꯤꯇꯪ ꯊꯤꯕꯗ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯁꯤ ꯐꯪꯕ ꯉꯝꯗꯦ ꯅꯪꯅ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯄꯔꯛꯏꯕ ꯐꯔꯦ ꯅꯪꯅ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯏꯔꯕꯗꯣ ꯑꯩ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯒꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯉꯛꯄ ꯐꯪꯉꯦꯕ ꯑꯗꯨꯒ ꯃꯥ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯈꯟꯕ ꯌꯥꯅꯤ ꯃꯁꯤ ꯁꯨꯜꯂꯛꯑꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯐꯔꯦ ꯅꯪꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯃꯜꯗ ꯑꯩ ꯂꯨꯄꯥ ꯀꯔꯣꯔ 2 ꯄꯤꯒꯦ ꯍꯥꯏꯅ ꯃꯗꯨ ꯇꯥꯕꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯉꯛꯄ ꯑꯃ ꯐꯪꯉꯦꯕ ꯐꯪꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯦꯕ ꯆꯠꯂ ꯃꯄꯥꯗ ꯍꯪꯕꯅꯦꯕ ꯏꯆꯥꯗꯤ ꯃꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯇꯥꯛꯅꯤꯡꯂꯝꯂꯤꯕꯁꯦ ꯉꯁꯥꯏꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕ ꯃꯤꯗꯨꯅ ꯃꯣꯏꯅ ꯈꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯃꯜ ꯊꯝꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯅꯪ ꯃꯣꯏꯅ ꯈꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯃꯃꯜꯁꯨ ꯊꯝꯒꯅꯤ ꯃꯃꯜ ꯊꯝꯍꯟꯕꯒꯤꯗꯃꯛꯇ ꯃꯃꯜ ꯂꯩꯍꯟꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯃꯇꯤꯛꯇ ꯆꯥꯎ ꯃꯇꯤꯛꯄꯨ ꯆꯥꯔꯕ ꯅꯪ ꯅꯁꯥꯒꯤ ꯃꯃꯜ ꯅꯪꯅ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏ ꯅꯪꯒꯤ ꯃꯃꯜ ꯃꯤꯅ ꯑꯗꯨꯝ ꯊꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯑꯒꯗꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗꯁꯨ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ